Medilane si akhoi horokpa chahi mari muk akhoi work tawjaba hojare akhoi jik tawjari se ambulance service home nursing care do eye care gi division macha amaga sumaina akhoi work tawjari covid ki manungda Medilane gi service si mayamna hena khangbi gi akhoi covid ki yamna kiraba matam du da ambulance service na patient puthok pusin tawba loinana yum da changaga anaba gi mateng pangjagi bani adudana hena mayamna masa khangbi gi bani da hojik si leba ki irang sida akhoi gi mege date 3 dagi toliba irang sida Medilane ambulance service ta jarubani emergency hek lakpa khuding akhoi mateng pangjari pangjadunu su lai aduga thoiba asok apan mayam ama nomaina panbagi oishunu dagi akhoi protest chatpagi da oishunu thengnare mayam sida hek akhoi na ngamba khuding akhoi mateng pang lakchari matungda akhoi pangjagi ne na khanjai aduna Medilane je hojik si akhoi sumaina mayam gi damukta service pijari covid mamang aduga irang ji mamang dadi sap chamag yankhai mung work tawjaramane adu irang ji leiselakpa covid collection gi da akhoi staff yam handagare akhoi hujik sa humpu muk akhoi work tawjari ambulance service home nursing care aduga eye care ji punjilaga humpu dagina humdra muk tawjari adu laibak thiba haigadra staff sing ji irang ji leibana maram moirakanda akhoi full salary piba ngamaktaba akhoi than taruk buk sujela banina ambulance service si free ambulance ngatani aso apan gi athu kai gi thabanina akhoi kanada pisa haidunu ju khangdaba aduna athu kai gi leibanina akhoina chachari mayam si free doi bani tawudabu gai di thau handa yade gari semak taba yade EMI gi paisa hulak taba yadaba si mayam ji leibani na khoida chaw awa thengnei aduna khoi staff sing si management da leiba staff sing maroina khoi salary ji tangkhai da khatang launaraga khoi ju work tawjari akhoi hujik thengnari ba challenges haida gadi salary piba ngam da bakhak natana khoi ji office ki rent piba ngamaktaba aduna khoi main office oiba jaga ja khoi thadok charaga makha da pikpa jaga am da khoi office ki kitang confine toroga khoi hujik service piba continue to ngamna baina kan hunajari ada marak sida leiba ki khoi nungsiraba ichinau mayam nu su khoi paisa gi mateng pangbina ba hairak puja do hujik leiba condition jida akhoi na hujik chatladiba ambulance service to hingadi akhoi continue to ngamadi na khalaga leiba matamne na akhoi mayam gi mateng pangjaba ji khangbira kanda understand to bigani haibagi ayu thajaba su thamjari hena jo khoi mateng pangma ngamna khona jage mayam na su mateng pangbiyo na thamjage lambi goina thengnaba road traffic accident de akhoi free ambulance service piraga lakchagi miyoi lising amaga chamga gi mathakta akhoi ne khawrakpa chahi jidagi around numit khuding amam pukhatpai fiam ne accident tholamba adagi mayam ja khoi free ambulance piraga lakchabani sai lambi chatpa yadaba khotaba de irang jida su hanakida mayam ji misunderstanding leibadagi ambulance chatpa yani yaro haibana chingma thengnei tawbudabu hawjikti thoidokpadi leitre yam cooperate tawbi mayam na su ada akhoi da challenges haida gadi hawjik leiba irang jina akhoi hanadi imphal to guwahati jam chalame hawjikti hek day 3 dagi am sakidre the imphal to ukrul yam chalami churchanpur more si sum yam toina patient puthu pusin chalamane adu ba hojikti hairiba imphal manung sidagi akhoi yam kana chatre aduna achaw sobo leba gai sing sidi difang tawsilakpa gai sing sinaraktaba aduga EMI chaw loruba de gai sing se yamna advanced life support ki gai ngata oisu oibanina adugi yam chawba difficulty imda khoi thengnari aduga hena chu thengnarakadra haibagi akiba dudi leijari adu ninghanaba leitana khoi mayam gi mateng pangjagi ge na khalaga leijari financial problems ji hujik leisi akhoi khaki nate masi de lebak pumgine khoi gi market yam fiction gi ba adugu lebak irang ji pharaga de akhoi suma panaga chalaga ntraga hena service expand tawraga di phagalakani haibagi thajabadu thamje da hujik koina de akhoi da su yam kaina expenditure chaliba jaga sing si akhoi cost cutting tawrakanda handhana ba aduga leiriba lebak irang manung nina akhoi hekte staff sing je thabak ek togan ba na jaga akhoi afford taw ngamdre na tawdu jo akhoi ethics aduga akhoi na su tawningdaba mi ani changado ba thabak sida mi amakak na tawdu yadu thabo itar su mi ani sina yenaraga tangkhai akhoi share tawna je na adu film da akhoi ju work tawjari adu irang ji phara di phagalakadra na khanjai